MAMI TV News pu mi eng tabiri ba pumna makpu meri laisramna taramna okseri. Ngasi fongkiba paukse singdagi khomjinjaba paudam khara miyamda thamjari. Haukiba pungkun mari da thokiba thawdo wathok sing ahanbada poknafam paukse dagi lobirasi. Kuki lalauba ama sire, achoba lanbam ama thugai kre, maitei kul ngakpa volunteer mari sokle, maira paibi ama leikidre. Imphal East amasung Kangpokpi District anigi lonabada laiba Khamenlok area gi satang singda ngasi ayuk angan bada kuki lalauba singa maitei kul ngakpa volunteer singa nongmai kapnabada kuki lalauba ama sire kul ngakpa volunteer mari sokle aduga maira paibi ama lambida khodong tiba thawdokta leikidre hairi leikidraba kuki lalauba adugi maming tinmin lun khongsai sahi kun gataro NG Fainom kuldagini hairi Thaudok aduda soklaba maitei kul ngakpa volunteer mari adugi manungda Siza Hospital Langolda ani Ras Medicity da ama amasung Rims da ama pukhatuna laikanaki Rims da layeng kiba asokpa adu discharge tawkre hairi leikidraba maira paibi adugi maming lairen lakpam bimola sahi yangkai mapuroibagi ming Bijay kawi kanglasify dagi ni hairi Pau asina pongnafam ki ahan balamaida headline amadi sub headline oina fongli Manipurda Santi Puraknaba State amasung Central Force singna punna honaminari DGP. Manipurda Santi Puraknabagidamak State amasung Central Force singna punna honaminari haina Manipur DGP Rajiv Singhna fongdokre. Ngarang pangthok kiba Republic Day thauram aduda khodong saba lauraga paumi karana hangba wahangi paukumda DGP Rajiv Singhna hai State asida mahausakum Santi Puraknabagidamak State amasung Central Force anina punna thabak tawinaduna honari State level amasung district level da State amadi Central Force singna coordination committee semduna State asida mahausa ge punsi hanjilak nabagidamak akanba moong da honari pau sina pongnafamgi ani suba headline oina fongli Kuki MLA sing mathau tarak labadi resign tawgadabani ITLF Indigenous Tribal Leader Forum ITLF ki manga suba public consultation ngasi ayuk EBC Centenary Hall Chochanpura pangthok pagaloinana kuki MLA tara mathau tarak labadi resign tawgadabani haiba yauna warip kya laukre haina ITLF ki cherol amana hairi ngasi ki public consultation aduda ITLF ki luchingba sing amasung masing yamlaba miyamna saruk yaki Mifam aduda Central Government matau karam na pressure pigani hauzik sangsilliba ihaw asi matau karam na kansilhan gani suspension of operations su amasung MLA singge status ki matang da kanaki Irang mayok nariba state asidasu hundra mga suba Indian Republic Day pangthokre mahiroi sing saruk yakidre haukiba tha nipan hena irang mayok narakliba state asidasu aina tingkraba lalawlop singi boycott amasung total shutdown marakta security gi akanba section thauranga loinana umdra manga suba Indian Republic Day mapung oiba thauram Imphal Kangla pangthokre mahiroi saruk yakidre pausing asina pongnafamgi maruoiba pawoina fongli Makatarakpada huelam pau sedagi lawirasi. Ameloki satang amadi mol sangsingda kuki militant singa akan momong da kutong nakri kuki militant ama sire kulngak pamari sokle Militant singgi bangkar mari thugai kre khusu khulai sing phagalakre loinana khulngak pa singda tengmang bachatpi nupi ama gari dagi taduna sokpadagi laikidre amadi gelmol kuki khuldagi nongmai kapsilakre pausing asi nangasi hoilam paugi hambala maida headline tawduna moroba pau oina amadi sub headline tawduna fongli May ahum dagi kuki lamen tu henba singna mitei da onsinduna chatharakliba tamthiraba langi lanfam singi manungda achoba lanfam ama oiduna kulngak pa mapal laikidaba aduga karana sokiba Khameloki satang amadi molsang singi mafam karada kuki militant singa kulngak pa khunja singi marakta akanba lan soknabada kuki militant ama siri kulngak pa mari sokle amasung kulngak pa singna kuki militant singna sizinaramba bangkar mari thugai kre hari miyamna saruk yabagi chang yamna nemkhrabasu humpudraga mangarak suba Republic Day gi thorom pangthokri amadi Manipur amasung India gi apunbagi saktam kannanaba amata oina honaminaba tangai fadi CM Mahoksadagi hauna unlawful activities prevention act ki makhada lona yadaba khutpuni haiduna athingba thamlakliba underground organization singba boycott shutdown ki khongjang sing changsin khibaga loinana thama pan changsi laglaba lan gi maisa nanglaba miyam amasung makhoi gi lup singna pendaba phongdoktuna saruk yakidabadagi achoba miyam tinba thauram oikidrabasu ngarang leibak asigi mafam punamakta pangthokibagum Imphal da su humpudraga mangarak suba Republic Day gi thauram pangthokri
amadi India nganthoi Manipur mamli haibadu miyamna utkri PPCM ngarang pangthokkiba 64 suba Republic Day numita Manipurgi miyamna paktak nana yum dukan maira sang club singi office kaithel sing relief camp sing amadi miyam tinba mafum kayada amuba phiral thetuna Manipurda hojik thokliba irang asina state asigi yelhomi kayana asuki matik awaba mayoknari amadi India gi pukjel sengdaba thausil yaningde haibadu miyamna masek repeat mayamna mayek sengna utkre haina Protection and Prevention Committee Manipur PPCM gi chair amana phongdorakli haiba pawsing asina ngasi hoi lampawgi moriba pawsing oina ahamba lamaida phongli ngasi oinadi mami TV na khomjanjaba paudam matang asida loijare makha taba pawgidamak mieng taduna leibiyo pumna mapo amukka hanna khurumjari